Anbama channel si mai ke dige me apna uptaram na ukse bagaloina ni kongno na kurun jari mudi si phone ke ba pauche sing de maroi ba headline sing de maroi ba pau sing puduna lakchiri tabisi Governor na champur sa to na mafam adu ki phibam sing yang sin kre governor ga cooking jo council ga deputy commissioner ga office to meeting pangthuki audio tape leak case court na CFSL da akan wafam phongdokre Manipur ki crisis ka mari laina ba wahang cancel tawkre Sudarshan Reddy na opposition ki candidate oiragani saru tek pagi operation tauna ba operation theater hidak thaba da nupi ma laikidre FMR border fencing khanana ba UNC da baton tawkre bypass road semjin naba loiduna gari thaba hore MDA Ming gender onduna nauna education certificate issue tawna naba court na khangan kre maruba pau tabisi Governor to Sampura Chatana mafam adugi phibam sing yangsin kare Governor Kuki Jo Council ga su Deputy Commissioner ga office ta meeting pangthoki Manipur ki Governor Ajay Kumar Bala ngasi Sampura Chatuna district adu da paikhat kadaba chawkhat thorang gi thabak sing gi phibam yangsin kare security section thorang sing matang di yangsin kare Governor na mahake loina be first lady governor loina na chatkiba khongchal adugi ahanba torbong na nauna sagat pa internally displaced person IDP sing laina na ba piri fabricated resettlement camp sing changki mahak na mafam aduda threat center ama sangaba loina na IDP sing relief camp gi polum sing yang thoki camp aduda leiba mahiro sing gi marak tagi net exam 2025 ta mai paklaba ani amasung atai meritorious mahiro sing pung thogat pa loina na Tungda mai pakpa mahiroi oinaba paujal piki mafam aduda Kuki student organization case wa masung khulsing gi chief sing governor da memorandum ama pisinduna matam aduda multi-purpose hall ama sabina batakshin ki mafam aduda hek yaubaga governor bu Champur gi deputy commissioner superintendent of police jauna tai civil amadi police officer sing taramna okay masigi matong da governor na DC office ta chatuna mahaki chair loduna MLA sing civil society organization sing gi mihut sing mahiroi luching ba sing wari sanaki Wari sanaba adugi tungda look kya governor da memorandum sing pisanduna education connectivity governance sing ba issue sing pukhatuna thuba matam da miyam yaifa thorang lokhat pinaba governor gi puning chingsin ki governor gi maike de gi mapam adugi miyam da thengnari bu khutong cha da ba sing ko annaba yangsin ki Nungthil da governor district asigi hojik oiraba security gi phibam sing gi matang da wa khana ki center headquarter da pangthoki ba security gi phibam da Assam Rifles ki kuntare suba sector command then brigadier S Prasanta Mapung oiba presentation pigi Assam Rifles ki director general lieutenant general Vikas Lakhera Assam Rifles South ki inspector general major general Rubarup Singh amasung IGP Kavip ke amasung atai police amadi military officer sing dusu pham adu da saruk yaki namidang waram da governor na Geljang resort atuna mafam adugi ningthira saktam sing yengki governor na mafam adu da yobu da Geljang khulgi chief na taram na okpa loina na mizo traditional jagoi amasu yanghanki governor ga Kuki Jo Council ga nungtil pung taranithoi point yang khaida deputy commissioner ga office to official oina meeting pangthoki Kuki Jo Council gi information and publicity secretary gija beljurang na thadura pachirol amana hai meeting adu da Kuki Jo gi mafam sing miyam na ningthiraba thengnari bu khudong chadaba amadi development ka mari leinaba ki public issue tara taruk pukhat ki maru aba point sing adu kangpu pi amasung Champur gi electricity capacity athuba da upgrade tawba Kuki Jo district ki local roads in chamjin chajinba tipai muk lambi landslide thokiba adu yangsinba Champur da ki Chandel amasung kangpu pi phawu lambi tainaba gi maru aba lambi semnaba Manipur High Court ki Tribunal oiba Advocate General ama khanaki District Transport Office Police Jurisdiction amasung Land Revenue Office ki Jurisdiction anomalies samdok naba Chandel District Tribunal oiba Deputy Commissioner ama posting pin naba Kuki Jo District singda Manipur Police Service Examination gi exam center semna naba Tengnopol amasung Chandel da Labor More College amasung Semco College ki office singi tha tara henbagi salary area pithoknaba more gi helicopter facility gi quality fagatna naba chingi district singda helicopter service ki phibam phagat hanba mahiro singda scholarship pithoknaba amasung Chandel da Imphal Turen gi mathakta thong sana naba asini KZ Sina pukhatliba wafam sing adu Manipur governor na ningthina no toksin la wafam sing adu delegation
ꯑꯃꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫